wari asigi mami boarding wari asi aina class 6 karine thokkibani aiga imanaba Dinesh ka yamaluna tinai aiga imanaba Dinesh ka numdang ama dinner sab lakhi dinner sarba matung aiga Dinesh ka toilet changlu si haiduna toilet changdakhi aina khong hamlingaida mapandagi kanagumba amana thong thilakhi maduda aina kanano haina hangbada kanasu khumlakhidi aina imanaba Dinesh ta haiki bai Dinesh thong thili dubu nanglo maduda mana aingunda su thile bhai hairakhi masidagi ibani khong hamba loraga ibani gi kada changlakhi asumna ibani na kada changlakpa matamda second floor adugi border aduda nupi ama leramkhi madu urubada imanaba Dinesh ti wanthakre mahana wanthakhiba aduda aina warden ki manakta kan selaga paw punamak tamlure masidagi warden ga aiga Dinesh ki manakta asum lakminnabada warden adugi makut adu tangkhai ama yaramdre madu ubada aina kanna lauraga selakhi aina kanna lauraga senba aduda warden aduna noklaga loina siro haina lori marudagi ai adum panthaki aina wakhal tarakpada imanaba Dinesh ka ibani hospital da leiramki maduda wardena kamaina tawrino hangli aina imanaba Dinesh ka ibani da thokiba singadu amatta sithatana warden aduda lirami masigi matung warden aduda aina sar aikoida thoiba sibu karino haina hangki maduda warden aduna ngahan wai nupi ama sikhibani adunani hairakhi wafam adu tabada aina madi karamna sikhibano haina hangki maduda warden aduna thawri yalaga sikhibani haina khumlai asumna warilina raba matung warden na amaiba ama kaururaga lai khoirambikhi madudagi makha tara kashu thodokpa tawrakhidre